Manipur census ki thabak thoram sing tawdringai mamangda India gi asengba citizen sing hana Khandokpagi matangda 14 CSOs Kangleipak numit ini ki khongchita Manipur laklamba NPP gi National President Conrad K Sakmagu unadun wari sanakre hari Hiramasi ki matangda 14 CSOs Kangleipak ki IPR subcommittee ki convener na thadorakpa cherolamana hai Meghalaya gi Chief Minister so NPP gi National President Conrad K Sakmaga 14 CSOs Kangleipak ki convener Sant Nahakpam naluchingba miut kangbu amana tangkak ani thokna unadun wari sanaki Maduda Manipur gi hauzik oriba fimam amadi miyam gi apam matung ina census tawdringai mamangda India gi asengba citizen sing Khandokpagi matangda kupna khanaki Amarom Conrad K Sakmana Northeast India de illegal immigrant ki wathok asia choba singnaba ma oirakpa maramna census 2027 asi Manipur gi oinadi Meetop Khandoknaba ki Khudongchaba mani haina mahakna phongdoki Kumza lisingani kun gataret ki census ta yumpham oiraga pangthokadoriba delimitation exercise asida Manipur gi hauzik oriba irangi fibam amadi tongan tongan ba furuk ki demand sing yenglaga delimitation asi tawba matamda political power asi kanglu furup naidana India gi asengwa citizen singi khutta leihanba tangai fade haina suyanaki loinana NPP na matam gi matungina Manipur miyam gi apamba madi Northeast India da leriba yelhomi singi da maklep kani haina Conrad K Sakmana phongdoklam ki hari 14 CSOs Kangleipak na census tawdringai mamangda India gi asengba citizen sing Khandokpa yanabagi taliba demand sing asi fangana na hotnabada political gi mathau tarakpa matamda angamba mateng pangani haina su Sakmana thajaba piram ki haina cherol asina makhatari